ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯔꯕꯨꯖ ꯌꯣꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧꯈꯥꯕꯅ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯄꯨꯔꯤ꯫ ꯅꯤꯡꯊꯧꯈꯥꯕ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯐꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯣꯔꯣꯁꯅꯥ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯁꯦ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯅꯕ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯑꯩꯁꯨ ꯌꯥꯔꯤ꯫ ꯑꯩꯅꯁꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯔꯕꯅꯤ꯫ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯒꯤꯗꯤ ꯏꯄꯥꯝ ꯂꯝꯗꯝꯅꯤ꯫ ꯃꯕꯦꯟꯈꯣꯏꯗ ꯃꯍꯥꯛꯄꯨ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡꯗꯣ ꯇꯝꯍꯜꯂꯁꯤ꯫ ꯑꯉꯥꯡ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯍꯩꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯩꯍꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯥꯎꯕ ꯍꯥꯏꯕꯗꯣ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯕꯦꯟ ꯍꯣꯏꯗ ꯂꯩꯔꯨꯔꯒ ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯇꯝꯖꯔꯁꯅꯤ꯫ ꯏꯆꯥ ꯇꯣꯔꯣꯁꯅꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯏꯟꯒꯅꯤ꯫ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ꯫ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯃꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯆꯠꯅꯕꯤꯁꯤꯡ ꯑꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯅꯨꯄꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯃꯄꯥꯜ ꯊꯣꯛꯍꯟꯗꯕ ꯃꯗꯣ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯄꯥꯜ ꯐꯔꯤꯉꯩꯗ ꯀꯣꯏꯅꯤꯡꯕ ꯃꯐꯝꯗ ꯀꯣꯏꯔꯨꯗꯨꯅ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯁꯤꯟꯖꯔꯨꯁꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯣꯔꯣꯁꯅꯥ ꯐꯠ ꯆꯪꯂꯛꯏ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ꯫ ꯑꯩ ꯆꯥꯛ ꯆꯥꯒꯦ꯫ ꯏꯆꯥ ꯆꯥꯛ ꯂꯥꯝꯂꯕ ꯑꯣꯏꯔꯦꯀꯣ? ꯏꯃꯥꯅ ꯆꯥꯛ ꯄꯤꯖꯒꯅꯤ꯫ ꯑꯗꯣ ꯁꯅꯥ, ꯁꯤꯗ ꯑꯃꯨꯛꯇ ꯐꯝꯈꯣꯠꯂꯣ꯫ ꯏꯃꯥꯅ ꯋꯥ ꯍꯪꯈꯤ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯅꯪꯕꯨ ꯅꯕꯦꯟꯈꯣꯏꯗ ꯆꯠꯅꯤꯡꯗ꯭ꯔꯣ? ꯏꯕꯦꯟ ꯍꯥꯏꯗꯤ ꯑꯥꯒꯤ ꯏꯕꯦꯟꯗꯨꯔꯣ ꯏꯃꯥ? ꯑꯥꯒꯤ ꯏꯕꯦꯟꯗꯣ ꯅꯪꯕꯨ ꯆꯠꯅꯤꯡꯗꯕ꯭ꯔꯣ? ꯆꯠꯅꯤꯡꯉꯤꯗ꯫ ꯃꯈꯣꯏꯗꯗꯤ ꯏꯃꯥ ꯁꯥꯃꯨ ꯑꯉꯧꯕꯒ ꯑꯗꯨꯝ ꯂꯩꯕ ꯖꯥꯠꯅꯤꯉꯣ꯫ ꯏꯙꯧꯅꯅꯦ ꯁꯥꯃꯨ ꯑꯉꯧꯕꯗꯣ ꯇꯨꯔꯦꯜꯗꯒ ꯄꯨꯊꯔꯒ ꯏꯔꯨꯖꯕꯤꯔꯤꯕ꯫ ꯃꯈꯣꯏ ꯑꯗ ꯂꯩꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯃꯈꯣꯏꯗ ꯆꯠꯁꯤꯀꯣ꯫ ꯅꯪꯕꯨꯅꯦ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯇꯝꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯤꯡꯊꯧꯈꯥꯕꯅ ꯑꯃꯨꯛ ꯍꯥꯏ, ꯏꯆꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯕ ꯏꯜꯂꯕꯅꯤꯅ ꯍꯌꯦꯡꯗꯤ ꯇꯔꯕꯨꯖ ꯌꯥꯝꯅ ꯄꯤꯖꯒꯅꯤ ꯏꯆꯥꯒꯤ꯫ ꯕꯥꯕꯥ, ꯇꯔꯕꯨꯖ ꯍꯥꯏꯕ? ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯛꯑꯦꯕꯣ꯫ ꯉꯁꯤꯗꯤ ꯆꯥꯕ ꯌꯥꯗꯦ꯫ ꯍꯌꯦꯡ ꯆꯥꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯈꯥꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯃꯍꯥꯔꯥꯅꯤ, ꯍꯌꯦꯡꯒꯤ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯈ꯭ꯔꯕ ꯖꯥꯠꯂꯥ? ꯏꯁꯥꯕꯤ ꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯅꯅꯥꯎ ꯑꯩꯅ ꯈꯪꯖꯗ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯀꯧꯈꯠꯄꯤꯔꯒ ꯋꯥꯍꯪꯗꯣ ꯍꯪꯕꯤꯔꯣ꯫ ꯅꯆꯥꯅꯨꯄꯤꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯕꯨ ꯑꯣꯏꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯖꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯄꯤꯖꯔꯨꯔꯣ꯫ ꯃꯍꯥꯔꯥꯅꯤꯒ ꯃꯆꯥꯅꯨꯄꯤꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯈꯥꯕꯅ ꯃꯤ ꯊꯥꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯕꯨ ꯀꯧꯈꯠꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, ꯍꯩ, ꯅꯈꯣꯏꯕꯨ ꯍꯌꯦꯡꯒꯤ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯥ? ꯏꯅꯤꯡꯊꯧ ꯁꯅꯥꯏꯕꯨ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯕ ꯂꯣꯏꯖꯔꯦ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯔꯕꯨꯖ ꯆꯥꯕ ꯆꯥꯡꯗꯝꯅꯕ ꯃꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯤꯡꯊꯧꯈꯥꯕ ꯑꯩꯅ ꯑꯃꯨꯛ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯤ꯫ ꯍꯩ, ꯃꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤꯀꯣ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯖꯩ꯫ ꯅꯈꯣꯏꯅ
ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯔꯕꯨꯖ ꯉꯥꯛꯇ ꯊꯥꯕ ꯄꯥꯛꯂꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯇꯔꯕꯨꯖ ꯊꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯌꯣꯜꯂꯤ ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯇꯔꯕꯨꯖ ꯆꯥꯕꯒꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯆꯥꯊꯣꯛꯅꯕ ꯑꯣꯏꯅ ꯊꯝꯂꯝꯃꯤ꯫ ꯑꯄꯤꯛꯄꯁꯤꯡ ꯑꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯅꯤꯡꯊꯧ, ꯄꯥꯛꯂꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯔꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯔꯕꯨꯖ ꯀꯨꯟꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯆꯔꯨꯔꯦ꯫ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯖꯅ ꯊꯝꯖꯔꯦ꯫ ꯇꯔꯕꯨꯖ ꯀꯨꯟ ꯑꯗꯨꯕꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯗꯨ ꯄꯤꯖꯔꯒꯦ꯫ ꯇꯔꯕꯨꯖ ꯀꯨꯟ ꯍꯥꯏꯕ? ꯍꯩ, ꯀꯨꯟꯗꯨꯗꯤ ꯌꯥꯝꯃꯟꯗꯦꯅꯦ꯫ ꯅꯈꯣꯏꯕꯨ 10 ꯍꯥꯞꯆꯤꯜꯂꯨ꯫ ꯃꯁꯤꯡ 30 ꯁꯨꯍꯜꯂꯨ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯇꯔꯕꯨꯖ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤꯅꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯇꯔꯕꯨꯖ ꯆꯥꯕꯒꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯧꯈꯠꯂꯝꯃꯤ꯫ ꯇꯔꯕꯨꯖ ꯑꯗꯨꯕꯨ ꯃꯁꯨꯡ ꯈꯥꯏꯗꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯕ ꯉꯝꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯦꯜꯒꯤ ꯃꯅꯥꯁꯨ ꯐꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯃꯁꯤꯡ ꯈꯔ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯐꯔꯦ, ꯑꯗꯨꯒꯅꯦ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯆꯥꯈꯤꯕꯗ ꯂꯦꯝꯍꯧꯕ ꯇꯔꯕꯨꯖ ꯃꯔꯨꯁꯤꯡꯗꯣ ꯅꯈꯣꯏꯅ ꯂꯣꯏꯅ ꯈꯣꯝꯖꯤꯟꯒꯗꯕꯅꯤꯀꯣ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯔꯕꯨꯖ ꯃꯌꯥꯝ ꯑꯃ ꯆꯥꯊꯣꯛꯈꯤꯕꯗ ꯃꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯆꯥꯈꯤꯕꯗ ꯂꯦꯝꯍꯧꯕ ꯃꯔꯨ ꯑꯗꯣ ꯃꯗꯨꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ꯫ ꯃꯔꯨꯁꯤꯡꯗꯣ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧ, ꯇꯔꯕꯨꯖ ꯃꯔꯨ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯗ꯫ ꯇꯔꯕꯨꯖꯁꯤꯡꯗꯣ ꯏꯪꯈꯣꯜꯗꯒꯤ ꯂꯣꯏꯅ ꯍꯦꯛꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯧꯈꯥꯏꯔꯅꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯔꯨꯁꯤꯡꯗꯣ ꯑꯃꯨꯛ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯔꯨꯁꯤꯡꯗꯣ ꯑꯩꯅ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯈꯪꯖꯗ꯭ꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤ꯫ ꯏꯅꯤꯡꯊꯧꯗ ꯍꯦꯛꯇ ꯍꯪꯒꯠꯆꯒꯦ꯫ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯤꯡꯕꯨ ꯌꯣꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡꯁꯤꯡꯗ ꯑꯣꯏꯅ ꯂꯦꯝꯅ ꯂꯣꯏꯅ ꯄꯤꯖꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧ? ꯑꯁꯦꯡꯕꯅꯤ, ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯗ ꯑꯣꯏꯅ ꯂꯦꯝꯅ ꯂꯣꯏꯅ ꯄꯤꯖꯩ꯫ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯁꯨ ꯃꯄꯥ ꯃꯄꯨ ꯑꯗꯨꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯑꯄꯤꯛꯄꯁꯤꯡ ꯑꯗꯨꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯌꯣꯜꯂꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯃꯁꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯆꯠꯅꯕꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯂꯩ, ꯑꯗꯨꯅꯅꯤ꯫ ꯐꯔꯦ, ꯋꯥ ꯃꯈꯥ ꯁꯥꯡꯊꯗꯨꯅ ꯁꯨꯝ ꯂꯩꯔꯒ ꯃꯇꯝꯁꯤ ꯊꯦꯡꯈꯤꯒꯅꯤ꯫ ꯅꯪꯅ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨꯗ ꯄꯥꯎ ꯑꯃꯨꯛꯇ ꯆꯦꯜꯂꯨ꯫ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯇꯔꯕꯨꯖ ꯆꯥꯕꯒꯤ ꯆꯥꯡꯗꯝꯅꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯉꯥꯡ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯍꯜꯂꯨꯀꯣ꯫ ꯑꯗꯨꯒꯅꯦ, ꯑꯋꯥꯠꯄ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨꯁꯨ ꯃꯁꯤꯡ ꯁꯨꯅꯕ ꯍꯥꯞꯆꯤꯜꯂꯨꯀꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯂꯣꯏꯅ ꯇꯧꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯈꯥꯕꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ, ꯇꯔꯕꯨꯖ ꯍꯥꯏꯕ ꯍꯩ ꯃꯈꯜ ꯑꯁꯦ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯔꯤꯕ ꯄꯥꯜꯂꯤꯕ ꯇꯔꯕꯨꯖꯁꯤꯡ ꯑꯁꯤꯕꯨ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯑꯩꯅ ꯌꯣꯜꯂꯤ ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯕ ꯉꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯔꯕꯨꯖ ꯆꯥꯕꯒꯤ ꯆꯥꯡꯗꯝꯅꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯍꯔꯥꯎꯅ ꯃꯨꯟꯅꯗꯨꯅ ꯆꯥꯕ ꯑꯗꯨꯕꯨ ꯎꯔꯒ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯣꯔꯣꯁꯅꯥꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯕꯥꯕꯥ, ꯑꯩꯁꯨ ꯍꯌꯦꯡ ꯇꯔꯕꯨꯖ ꯆꯥꯕ ꯌꯥꯎꯒꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯌꯥꯎꯍꯟꯗꯅꯤ? ꯏꯄꯥꯅ ꯁꯣꯏꯗꯅ ꯌꯥꯎꯍꯟꯒꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯇꯔꯕꯨꯖꯄꯨ ꯀꯌꯥ ꯆꯥꯕ ꯉꯝꯒꯗꯧꯔꯤꯒꯦ? 2 ꯆꯥꯕ ꯉꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ꯫ ꯁꯣꯝꯗꯅ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯎ! ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜꯅꯤ꯫ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ
ꯇꯔꯕꯨꯖ ꯆꯥꯕ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯂꯩ꯫ ꯃꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯣꯏꯕ ꯄꯨꯝꯅꯃꯛꯅ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯒꯅꯤ꯫ ꯌꯥꯝꯅ ꯆꯥꯕ ꯉꯝꯕ ꯃꯤꯗ ꯁꯦꯜꯒꯤ ꯃꯅꯥꯁꯨ ꯄꯤꯒꯅꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯄꯥꯎ ꯑꯗꯨꯕꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯄꯥꯎꯖꯦꯜ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯗꯣ ꯇꯥꯍꯧꯕ꯭ꯔꯥ? ꯑꯩꯁꯨ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯇꯔꯕꯨꯖ ꯆꯥꯕ ꯆꯠꯀꯦꯀꯣ?" "ꯍꯣꯏ ꯍꯣꯏ, ꯇꯔꯕꯨꯖ ꯆꯥꯕ ꯆꯠꯀꯗꯕꯅꯤ꯫ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯃꯀꯣꯛ ꯇꯥꯗꯕ ꯌꯥꯗꯕꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯣꯏꯅ ꯆꯥꯒꯦ." ꯂꯝꯄꯥꯛꯇꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯄꯨꯂꯞ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ "ꯑꯩꯗꯤ ꯍꯌꯦꯡ ꯇꯔꯕꯨꯖ 4 ꯆꯥꯅꯤ." "4 ꯈꯛꯇ? ꯑꯩꯗꯤꯅꯦ 5 ꯆꯥꯅꯤ, 5." "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩꯅ ꯍꯦꯟꯅ ꯆꯥꯅꯤ꯫ ꯑꯩꯅ ꯃꯀꯣꯛ ꯇꯥꯗꯣꯏꯅꯦ." "ꯅꯍꯥꯟꯃꯨꯛꯇꯤ ꯑꯩꯗꯤ 3 ꯆꯥꯏ." "ꯅꯍꯥꯟꯃꯨꯛꯇꯤ ꯑꯩꯅꯅꯦ ꯃꯀꯣꯛ ꯇꯥꯈ꯭ꯔꯤꯗꯣ꯫ ꯍꯟꯗꯛꯁꯨ ꯑꯩꯅ ꯇꯔꯕꯨꯖ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯃꯀꯣꯛ ꯇꯥꯅꯤꯉꯣ." "ꯅꯤꯡꯊꯧꯁꯤ ꯌꯥꯝ ꯐꯩꯀꯣ, ꯑꯁꯨꯛ ꯍꯥꯎꯕ ꯇꯔꯕꯨꯖ ꯑꯁꯤꯕꯨ ꯑꯉꯥꯡ ꯑꯩꯈꯣꯏꯗ ꯂꯦꯝꯅ ꯑꯆꯧ ꯑꯆꯧꯕ ꯄꯤꯖꯩꯀꯣ." "ꯌꯥꯝꯅ ꯐꯩ. ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯅꯤꯡꯊꯧꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯉꯣ." "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯇꯔꯕꯨꯖ ꯆꯥꯕ ꯆꯠꯂꯁꯤꯀꯣ." ꯑꯉꯥꯡꯁꯤꯡꯗꯨ ꯇꯔꯕꯨꯖ ꯆꯥꯕ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯇꯤꯜꯂꯕꯗ ꯀꯣꯏꯔꯥꯡ ꯀꯣꯏꯔꯥꯡ ꯂꯪꯅꯩ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, "ꯍꯣꯏ ꯏꯆꯦ, ꯏꯆꯦꯒꯤꯁꯨ ꯅꯆꯥꯅꯨꯄꯥꯗꯣ ꯉꯁꯤꯒꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯌꯥꯎꯍꯟꯕꯤꯒꯗꯧꯔꯤꯕ꯭ꯔꯣ?" "ꯍꯣꯏꯅꯦ, ꯌꯥꯎꯍꯟꯒꯗꯧꯔꯤꯕꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯆꯥꯎꯈ꯭ꯔꯕ, ꯃꯍꯥꯛꯅ ꯃꯀꯣꯛ ꯇꯥꯗꯕ ꯌꯥꯗꯦ." "ꯍꯣꯏꯅꯦ ꯏꯆꯦ, ꯏꯆꯦꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯃꯕꯨꯛ ꯀꯥꯏꯁꯦ ꯊꯣꯟ ꯊꯣꯟ ꯍꯦꯛ ꯂꯥꯎꯔꯗꯅ." ꯑꯗꯨꯅꯤ." ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯂꯥꯎꯗꯨꯅ ꯍꯥꯏ, "ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯁꯣꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯂꯣꯏꯅ ꯂꯥꯛꯄꯤꯔꯣ꯫ ꯑꯍꯜꯁꯤꯡꯅ ꯃꯈꯥ ꯊꯪꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯣ꯫ ꯆꯥꯡꯗꯝꯅꯕ ꯑꯁꯤ ꯑꯉꯥꯡꯁꯤꯡ ꯈꯛꯇꯒꯤꯅꯤ꯫ ꯑꯉꯥꯡꯁꯤꯡ, ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ, ꯁꯣꯝꯗ." ꯅꯨꯄꯤ ꯑꯃꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯁꯣꯝꯗ ꯑꯉꯥꯡ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕꯁꯦ ꯅꯪꯁꯨ ꯆꯠꯂꯣ꯫ ꯍꯣꯔꯦꯟꯅꯦ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯇꯔꯕꯨꯖꯇꯣ ꯃꯌꯥꯝ ꯑꯃ ꯆꯥꯒꯗꯕꯅꯤꯀꯣ꯫ ꯏꯆꯥꯅ ꯃꯀꯣꯛ ꯇꯥꯗꯕ ꯌꯥꯗꯕꯅꯤ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯣꯏꯅ ꯆꯥꯒꯦ." ꯆꯠꯂꯣ." ꯑꯋꯥꯡ ꯊꯪꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤ, ꯅꯨꯄꯥꯁꯨ ꯌꯥꯎꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯈꯥꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯇꯣꯔꯣꯁꯅꯥꯒ ꯂꯣꯏꯅꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯇꯤꯜꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯆꯥꯁꯤꯡ, ꯇꯔꯕꯨꯖ ꯌꯥꯝꯅ ꯆꯥꯕ ꯉꯝꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯌꯥꯝꯅ ꯆꯥꯕ ꯉꯝꯕ ꯃꯤ ꯑꯗꯨꯗ ꯁꯦꯜ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯠꯇ ꯂꯦꯝꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯏꯆꯦꯁꯦ ꯐꯖꯅ ꯂꯩꯅꯔꯣ." ꯔꯥꯖꯀꯨꯃꯥꯔꯤ ꯇꯣꯔꯣꯁꯅꯥꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯕꯥꯕꯥ, ꯑꯩꯁꯨ ꯌꯥꯎꯔꯒꯦ." "ꯆꯠꯂꯣ. ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯅꯪꯁꯨ ꯂꯦꯞꯂꯨꯔꯣ." ꯇꯣꯔꯣꯁꯅꯥꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯈ꯭ꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯩ, "ꯏꯅꯤꯡꯊꯧ, ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕ ꯌꯥꯔꯗ꯭ꯔꯥ? ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ?" "ꯑꯌꯥꯝꯕꯕꯨꯗꯤ ꯂꯣꯏꯅ ꯁꯨꯖꯔꯦ. ꯂꯝꯄꯥꯛ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯑꯉꯥꯡꯁꯦ ꯐꯅꯗꯤ ꯌꯥꯝꯂꯦ." "ꯐꯔꯦ, ꯊꯧꯔꯝ ꯑꯁꯤ ꯍꯧꯖꯤꯟꯅꯕ ꯇꯧꯔꯁꯤ. ꯑꯩꯁꯨ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯂꯒꯦ." ꯃꯍꯥꯔꯥꯅꯤꯅ, "ꯏꯅꯤꯡꯊꯧ, ꯃꯁꯤꯗ ꯐꯝꯕꯤꯔꯣ. ꯑꯩꯁꯨ ꯁꯤꯗ ꯐꯝꯂꯒꯦ." ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯃꯐꯝ ꯆꯥꯅ ꯐꯝꯈ꯭ꯔꯦ꯫ ꯃꯅꯥꯏ ꯈꯔꯅ ꯃꯈꯣꯏꯅ ꯍꯦꯛꯇꯨꯅ ꯊꯝꯂꯝꯕ ꯑꯆꯧ ꯑꯆꯧꯕ ꯇꯔꯕꯨꯖ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ "ꯆꯥꯎꯔꯦꯍꯦ, ꯃꯁꯤꯒꯤ ꯇꯔꯕꯨꯖꯁꯤꯗꯤ ꯃꯆꯨꯅꯒ ꯐꯖꯔꯤꯕ, ꯁꯣꯏꯗꯅ ꯍꯥꯎꯔꯅꯤꯁꯦ. ꯃꯁꯤꯡꯁꯦ ꯄꯨꯟꯅ 30ꯅꯤ. ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯒ ꯀꯣꯟꯅꯒꯗ꯭ꯔꯅꯦ?" "ꯀꯣꯟꯅꯅꯤꯗ. ꯑꯉꯥꯡꯅꯕꯨ ꯀꯌꯥꯝ ꯆꯥꯕ ꯉꯝꯅꯤꯒꯦ? ꯊꯥꯡꯅ ꯃꯆꯦꯠ ꯈꯥꯏꯔꯗꯕꯅꯤ." ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨꯕꯨ ꯃꯁꯨꯡ ꯇꯥꯅ ꯈꯥꯏꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯐꯖꯅ ꯊꯝꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯉꯥꯡꯁꯤꯡ, ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯑꯁꯦ ꯍꯧꯕ ꯍꯧꯔꯁꯤ꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯔꯕꯨꯖꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤ꯫
ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯕ ꯉꯝꯕ ꯑꯗꯨꯅ ꯃꯀꯣꯛ ꯑꯣꯏꯒꯅꯤ꯫ ꯍꯧꯔꯁꯤꯀꯣ, ꯁꯦ, ꯁ꯭ꯋꯥ! ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯕꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨꯕꯨ ꯇꯥꯞ ꯃꯨꯟꯅꯗꯨꯅ ꯆꯥꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯥꯗ ꯆꯥꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯣꯔꯣꯁꯅꯥꯁꯨ ꯃꯈꯨꯠꯇ ꯇꯔꯕꯨꯖ ꯄꯥꯏꯗꯨꯅ ꯆꯥꯔꯤ꯫ ꯆꯥꯁꯤꯜꯂꯨ, ꯍꯧꯖꯤꯛ ꯃꯇꯝ ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯊꯨꯅ ꯆꯥꯁꯤꯜꯂꯨ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯃꯍꯩ ꯄꯪꯆꯥꯗ ꯆꯥꯅꯩ꯫ ꯑꯍꯥꯎꯕ ꯇꯔꯕꯨꯖ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯕ ꯐꯪꯕ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯝꯕ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯇꯥꯁꯤꯜꯂꯛꯇꯨꯅ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯏ, "ꯍꯧꯖꯤꯛꯇꯤ ꯄꯨꯡꯈꯥꯏ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯔꯦ꯫ ꯑꯉꯥꯡꯁꯤꯡ, ꯆꯥꯕ ꯂꯦꯞꯄꯣ꯫ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯅꯔꯣ꯫ ꯍꯧꯖꯤꯛ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯅꯈꯤꯕꯒꯤ ꯇꯔꯕꯨꯖ ꯃꯀꯨ ꯑꯗꯨꯕꯨ ꯃꯁꯤꯡ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯏꯅꯤꯡꯊꯧ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯆꯥꯈꯤꯕ ꯇꯔꯕꯨꯖ ꯑꯁꯤꯒꯤ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯦ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯃꯕꯨꯛ ꯊꯣꯟꯕ ꯑꯉꯥꯡ ꯑꯁꯤꯅ ꯇꯔꯕꯨꯖ ꯃꯁꯨꯡ 9 ꯆꯥꯗꯨꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯕ ꯉꯝꯕ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ"꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯤꯡꯊꯧꯈꯥꯕꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏ, "ꯃꯍꯥꯛꯅ ꯉꯝꯂꯦ ꯍꯥꯏꯕ? ꯉꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯏꯆꯦ, ꯃꯁꯤ ꯁꯦꯜꯒꯤ ꯃꯌꯨꯝꯅꯤ꯫ ꯃꯁꯤꯕꯨ ꯑꯉꯥꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯄꯤꯌꯨ꯫ ꯑꯗꯨꯒꯅꯦ, ꯂꯦꯝꯍꯧꯔꯤꯕ ꯇꯔꯕꯨꯖꯁꯤꯡ ꯑꯁꯤꯁꯨ ꯑꯉꯥꯡꯁꯤꯡꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈꯣ꯫ ꯃꯌꯨꯝꯗ ꯆꯥꯖꯔꯨꯁꯅꯤ"꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯕꯨꯛ ꯊꯣꯟꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯤ ꯉꯁꯤꯗꯤ꯫ ꯏꯆꯥꯅ ꯃꯀꯣꯛ ꯇꯥꯕꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯦꯜꯁꯨ ꯐꯪꯂꯦ꯫ ꯏꯆꯥꯕꯨ ꯑꯩꯅ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ"꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯤꯡꯗꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯁꯤꯡꯅ ꯆꯥꯕꯗ ꯂꯦꯝꯍꯧꯕ ꯇꯔꯕꯨꯖ ꯃꯔꯨꯁꯤꯡꯗꯣ ꯄꯥꯇ꯭ꯔ ꯑꯃꯗ ꯐꯖꯅ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯨ꯫ ꯃꯔꯨꯁꯤꯡꯗꯣ ꯂꯦꯝꯅ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯃꯗꯨꯅ ꯑꯃꯨꯛ ꯊꯥꯒꯗꯧꯔꯤꯕꯅꯤ"꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯃꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯆꯥꯕꯗ ꯂꯦꯝꯍꯧꯕ ꯇꯔꯕꯨꯖ ꯃꯔꯨꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯖꯅ ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯕ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯁꯟ ꯒꯥꯔꯤꯁꯤꯡꯗ ꯂꯣꯏꯅ ꯍꯥꯞꯄꯨ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯗ ꯄꯨꯗꯨꯅ ꯂꯣꯏꯅ ꯌꯣꯜꯂꯨꯆꯣ"꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯃꯅꯥꯏꯁꯤꯡꯗꯨꯅ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨꯕꯨ ꯁꯟꯒꯥꯔꯤꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯌꯥꯝꯅ ꯄꯪꯕ ꯖꯥꯠꯅꯤꯗ꯫ ꯑꯆꯧꯕ ꯇꯔꯕꯨꯖ ꯃꯈꯩꯅ ꯑꯉꯥꯡꯁꯤꯡꯗ ꯂꯣꯏꯅ ꯂꯦꯝꯅ ꯄꯤꯖꯕ, ꯑꯗꯨꯒ ꯑꯄꯤꯛꯄ ꯃꯈꯩꯅ ꯃꯤꯉꯣꯟꯗ ꯌꯣꯟꯕ꯫ ꯃꯁꯤꯕꯨ ꯀꯔꯤ ꯊꯧꯑꯣꯡꯅꯣ ꯍꯥꯏꯕꯅꯤꯗ"꯫ "ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ, ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯕꯨ ꯄꯨꯔꯥ ꯑꯄꯪꯅꯤ꯫ ꯑꯆꯧꯕꯗ ꯌꯣꯜꯂꯕꯗꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯒꯗꯕ꯫ ꯃꯆꯥꯁꯤꯡ ꯑꯁꯤ ꯌꯣꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯍꯥꯎꯕꯕꯨꯗꯤ ꯍꯥꯎꯏ ꯍꯥꯏꯕꯣ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗꯣ"꯫ ꯑꯁꯨꯝꯅ ꯇꯔꯕꯨꯖꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯃꯍꯥꯔꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯃꯕꯦꯟ ꯈꯣꯏꯗ ꯊꯤꯟꯗꯣꯛꯂꯁꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯍꯩ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯝꯖꯔꯁꯅꯨ"꯫ "ꯍꯣꯏ, ꯑꯩꯅꯁꯨ ꯏꯃꯥꯈꯣꯏꯗ ꯍꯥꯟꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯅꯨꯃꯤꯠꯁꯨ ꯐꯩ꯫ ꯍꯌꯦꯡꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯊꯤꯜꯂꯨꯔꯁꯤ꯫ ꯅꯪꯅ ꯑꯃꯨꯛꯇ ꯃꯐꯤ ꯃꯔꯣꯜꯗꯨ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯏꯆꯥꯁꯦ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯍꯧꯔꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯦ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯏꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯒꯅꯤꯀꯣ"꯫ "ꯃꯍꯥꯔꯥꯅꯤ, ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯁꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯀꯩꯗꯧꯒꯦ, ꯈꯔꯁꯨ ꯑꯈꯥꯡ ꯀꯟꯕ ꯇꯥꯔꯦꯗꯅ"꯫ "ꯍꯣꯏ, ꯏꯆꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯦ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯝꯂꯒꯦ ꯑꯩ"꯫ "ꯐꯔꯦ, ꯊꯧꯔꯥꯡ ꯑꯃꯨꯛꯇ ꯇꯧꯕꯤꯔꯨꯔꯣ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯈꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯩ ꯇꯝꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯆꯍꯤ 6-7 ꯍꯧꯖꯤꯟꯈ꯭ꯔꯦ꯫
Chahi 6-7 asida ahongba kaya masu leikre. Masigi manungda ningthau khaba mahaki pangal thauna pumba loina mayeng tare. Mapangalna sonjilakpuna maram oiduna leibaki ningthau oibasu ngamdre. Ningthaugi khubam adubu amata poksabi masanupi Torosana sinarami. Rajkumari Torosana mahimasing mayam ama tamlubana maram oiraga yamna wakhal leiba haising mamisak ama haibadu oirami. Leibak adubu mahakna cheksina yengsilami. Manay nupa amana konungna changlaktuna ningthau khababu khurumduna haijai. Iningthau sanaibu nanai aina wapam amata hangatjage haibabu. Kari wano jingnaba amata leitana hekta hayo. Chahi khudingi pangthokpa angangsingna tarbu sabagi changdamnaba thauramadu hadak chahigisu pangthoknaba sem saba yaragani. Ingkolda panba tarbusing asi loina saure loina mulakle. Hoini tamba aidi hakjang asi ngamdaduna leiringai kumai adubu pangthokpagi wakhalga amata tahuruche. Nangna aingonda amuk hairibase yamna pare. Adudi thauram adu pangthoknaba nangna amukta silu. Thauram asi muthanba yaba natene. Iningthau achauba tarbus makai loina hektokjargeko. Hoi hoi achauba ngakta khalagi heuko. Madu pumba hekba loiraba tungda nangna sagol thauduna lebak asima sinba thungnaba pausiluko. Phagani iningthau. Asumna wari watai khara sanaraba tungda manai nupa adu thokirami. Tanja aduda Rajkumari Torosana su mapabungi manakta changlai. Mapabungmu yengduna mahakna hai. Pabung mafam asida hauji changlaknamba nupaduna hairamlibo pamadubu kari harino. Ipagi bemba se ipa wahaige napa napu hakdaktagi hauna chatharaknaba chahi khudingi pangthokpa angangsinggi oiba tarbu sabagi changdamnaba thauramado haujikti matam yawi. Thaurammadubu pangthoknaba wa hairamlibani. Pabunggi apangmu wakhalda haujikti karisu kanajre. Kariginu haibanida asau-asauba tarbusingbu hektoktuna angangsingda lemna pijabiribadubo handaktagidi pabung asauba tarbus amata angangsingna pijaba yaroi. Asauba tarbusingbu aina yumthangnaba leibakta puduna loina yonthokani sel mayam ama tangani. Hai nangna haribu wa ado chatnaba yaba wa nateko. Ipa ipugi haktagdagi chatnaramnaba thauram asibu karigi nahakna amuk semdoklugani. Chatnaramba thauram adubu muthatke haibamakti nachadedana. Thainagi ahalsing adugi apangba wakhalda hujikti chatnadre. Asuk wana tarbus tharaga karigi asau-asaubabu angangsingna lemna pijarugani. Mado kok yaudaba kawe. Pabung khoibu wakhal karisu khanthadrabra. Ahalsingna tauramlibase maram leiduna tauramlibani. Ipagi bema ipana haribase nang yauni. Thauramase nangna mapung oina singadoribani. Pabung ai madu sungamgamjaroi. Nakhoi apangmu wakhal adubu aina semdokkani. Karigi asau-asauba tarbusbu mingonda lemna pijagani. Pijaba tarabasu mina leningloi-daba apikbu makai pijagani. Pabung ai madu sungamgamjaroi. Nakhoi apangmu wakhal adubu aina semdokkani. Karigi asau-asauba tarbusbu mingonda lemna pijagani. Pijaba tarabasu mina leningloi-daba apikbu makai pijagani. Pabung khoi ima khoina nacha aibo atopa lebakta thaduna awangbu mahi masing tamhalakiba natra. Hojikti nacha aise lerik haiba mi ama haibado oirabani. Afabata amangata masak loina khanglabani. Handaktagidi nacha aina hariba mawong asida oina tawragani. Masida pabung khoina amata thingbirakana. Kayadanu yengune lerik haiba ngaktana chatnaba yaba nateko. Laisu haiba masu yamna maru oi. Ahalsingna asumna tawramlibase maram leibagini. Nong sudana sajen chotabani. Nangge pambado tauba yaroiko. Rajkumari Torosanadu mapabungna haiba wafam adubu tadana mapanda thuna thokirami. Rajkumari Torosanana tarbus thaba ingkhol aduda chatlami. Madubu yengduna mahakna haijai. Asuk chawba tarbusing asibu karigi angangsingna lemna pijagani. Yumthangnaba leibak asida loina puduna aina loina yongani sel mayam ama tangani. Ingkhol aduda ningthau khabagi yathang matung inna tarbus hekliba miyoising adubu yengduna Rajkumari Torosanana asumna laungna hai.
Hai, nakhoi kanamtana tarbus achobasing adubu hektuna tongana thamba yaroi. Handaki sahi asidagi hauduna asaw asaw tarbusingbu yumthangnaba lebakta puduna loina yongani. Manai nupa amana amuk asumna hangatchai. Rajkumari, iningthaunadi angangsingda pijanaba tarbus achobasing asibu loina heo haina takpido. Ipa ningthauna hairabasu aina yaroi haribasini. Karigi asaw asaw tarbusbu angangsingna lemna pijagani. Makoida pijanabadi khwaidagi pikpa mina lainingloidaba mina pamloidaba tarbus adubu oini hektuna khao. Masi aigi yathangi nakoina soidan tawgadabani ko. Phagani phagani. Asi hairamduna Rajkumari Torosanadi mafam adudagi tholakli manai nupasing aduna asumna wari sanahawi. Amana pijanaba heu hai amana yonaba heu hai karino aikoina tawgadabasibo. Masigi Rajkumari asisu angang oringai matam adudadi khara mafabugum tawkhibani adubu mahaki pukjel asidibuko kainom tawre. Hek pokpa mapaduna haibu wagi mayokta phawba leirene. Thaina angang oringai matamda mama mapa anina mahakpu mahai masing yamna hainabani haiduna atopa lebakta madudaga thamduna mahai masing mayam ma tamhalakhibani. Mahakna mahai tamlibadubu karidabu tamlibajat nate mahakna tawriba chaliba thabak sajat asigumna taw hairunaga haiba chala. Ho khangdre mahak thak lebak ase karinoma tawdori mapa mapu haktaktagi leiraklaba kumbai asibu mahak thak asida mutpa soiroi. Thainadi asaw asaw tarbusing asibu angangsingna pijabani adubu handaktagidi khwaidagi pikpu oina pijarakadaba. Karidi upai lei angamba makhoina haiba wafamni adumak inba tabani. Makhoina haiba thabakbu aikoina hek tawdabada dandi hekta phangadoriba. Adudi tawsi aikoina hane heklaba asaw tarbusing ase asumgi yonabasing asigi marakta oina hapchilage. Apikpa tarbusing asina angangsingna sarnaba oina thamlage. Asumna makhoisingdu thabak surami numit kharani haujingkhraba matungdani konung aduda mahusagumna tarbus saba sangdamnabagi thoram ama pangthoklami. Thoram aduda lebak adu leiba angangsing pumnamakna laktuna saruk yarami. Angang amana hai aidine tarbus asoba mayam masadoini amana amuk aisu asubu mayam masanina. Angangsingdu tarbus asobu mayam masarani haiduna harauna rami. Adubu Rajkumari Torosanagi yathang matung ina numit adugi tarbus sabagi sangdamnaba aduda tarbus masa ngakta oina pijaduna changdamnarami. Asumna paripuri haktaktagi chatnaraklaba liklam adubu mahak thakta mami samhanba haibadu oikhirami. Mathangi numitni Rajkumari Torosanana mahaki manai masel kharaga loinana tarbus asaw asawbasing adubu yumthangnaba leibakta puduna chatlami. Asaw asawba tarbusing adubu yumthangnaba leibakki miyoisingna yamna pamna leinarami. Adumna tawrabada tarbus mayam adu yonkibagi sel mayam ama phanglami maduda mahak yamna haraujarami. Hausikti sel mayam ama phangledana asigumna mayam ama phangba ase aigi ipagi haktaktadi amukta phaw yaurongkhiroi. Paw ase aigi ipag imagada amukta tamlukhige. Paw asibu tabada makhoi soidana haraugani. Rajkumari Torosanana mayumda thuna halaklami aduga mahaki mama mapada mahakna tarbus yolubada phanglakpa sel adubu loina uttuna paw pumba loina tamlami. Pabung ima selsingse amukta yengbiyo yamdra selsingse tarbus achobasing adubu aina yolubagini. Phajaba achobba adubu makhoina yamna pamna leinai. Mathangi chahidasu tarbus achobba ngakta khan yolasi masina aikogi lebak ase chakhatpa haibado soidana oigadoini. Ningthau amadi maharanidi masanupigi wafam aduda karisu khumdre. Mathangi numit adudana angangsingna chakhiba tarbus apikpasing adugi marusing adubu ingkholda tharami. Tarbusing aduna amuk palakpa matamdadi hanagi changdagi piktaraklami. Mayam adudagi khwaidagi sauba tarbusing adubu khanduna Rajkumari Torosanana yumthangnaba leibakta yonthoklami. Madudasu sel mayam ama phanglami. Asumna chahigi oina pangthokpa angangsingna tarbus sabagi sangdamnaba aduda lemhauriba tarbus marusing aduna ingkhol adumak tharami. Adubu
Chahi khudingi ingkhol aduda panba tarbus adu asum piktharaklami. Tarbus aduna pikpuna maram oiduna Rajkumari Torosana yonba tarbus adu kanamatana leibidri. Masida Rajkumari mahaki mathamoi adudi tasina wazarami. Karino aigi ingkholda panba tarbus asina yamna saurambadagi chahi khudingi asum piktharakliba tarbus asina pikpuna maram oiduna aina yonba tarbus bu kanamatana leibidri. Silsu amata phangdre. Aigi leibak ase yamna waba haibadu oire. Tarbus asina asumna tawriba sigi maramso karigi oiriba zala. Asengbani mahaki ingkholda panba tarbus adu chahi kayagi mamangda palamba tarbus singaduga yengnaruba matamda tasengna pisak pikpa haibadu oirere. Rajkumari Torosanana mahaki mapada asumna wa hangjai. Babung nacha aina thajaba tarbus asina chahi khudingi asum piktharakliba sibu karigino. Tarbus asina yamna pikhibana maram oiduna nacha aina yonba tarbus ase mi kanamtana leibidri. Nasagi thamoise yamna wari masibu kari maramgino babungna khangdabadi nasa aingonda amukta haibiyo. Ningthau khabana masanupina hariba wapam aduba taraduna asumna khumi. Ipagi bema ipa wahigeko nakoina larik laisu phana yamna haiba misak ama oiba tarabaso lausingi lamdadi numit tha uba haliba ikhoina soidana hengani ko. Isadi larik yamna hairedi haibabu laisu dumadi amata hairamdre. Ipa ipu kayana tawnaramliba thabak ase maram ama leiduna tawramlibani. Makhoigi haktaktagi hauna leibak asida tarbus tharai. Asaw-asawba tarbus singbo angangsingda lemna pijathoi. Masigi maramse nangna khangdre. Ipana haige munna taw. Asawba tarbuski maruna ingkholda tarabanina mathang mukpalakpa tarbus ado soidana sauragani. Asawba tarbus adugi marudu phangnaba leibaki sunungaiba kumhai ama oina chahi khudingi tarbus asaw-asawba sabagi changdamnaba ase pangthoklamlibani. Adubu nangdi namana pai khoina haiba wasi pawba tadana nangi aningma apama adudabu tawkiba natro. Nangna nabukchel adu pikpa sel tabu pamnubana asawba tarbus sing aduna maduna loina yonthoklaga apikpa sing adubuna angangsingna pijaba. Apikpa maru aduna ingkholda tarabanina tarbus ado loina piklakpa tabanine. Rajkumari Torosana mapabungna hariba wapam adubu tarubada mahak wakhal taraklami. Ningthau khabana amuk makha tai. Ahalgi amangmana chakpu menmani numit tha uba hanba mina singba henmani haibase nang khak kawunuko. Rajkumari Torosana wakhal phajana tarari mahakna tawkibu thawong adu yamna lanba amani haibase masana khangjari. Asumna mathang chahidagidi ingkhol aduda panba khwaidagi sauba tarbusing adubu lebak aduda leiba angangsingda loina pijarami aduga khara pikthabasing aduna yumthangnaba lebakta yolammi. Asumna mama mapa anigi yathang makhada mapunsi adu hingkhirami.